Manipur ngasi tha taruk tarit ki matungda chawkhat mai kaida achauba ahongwa mamiyamna uwa phanglagani haina Chief Minister N Birena thajaba pikre wafam ngasi BJP Manipur Pradesh na sinduna Kanchipur da leiba party asik office ta pangthokiba union budget lisingani kungi matangda nongmi oiba khanani mifamda athoiba mithunglen gi oiba warol pireduna phongdokhibani Imphal dagi kha pangna kilometer humpugani parom chatlaga leiba Pumlen Park ki fiwam ngasi Krai AC gi MLA su oiriba LDA gi chairman L Susindron hakthengna na yengsin khrei ngasi official kaya galoina chatkiba yengsin kongchat aduga mari leinana MLA Susindrona Pumlen Park ki akoiba leiriba khongmaril singi mathakta sariba upaki thongsing asi nongju thagi mamangda semjinaba yengsinba galoina haiba khong asi tengba gi thabak paikhalagani haiki Tamenglong district ki Tauksem subdivision gi manung channa leiriba Longkau village asi India ki ahanba tribal freedom fighter Rani Gaidinlu gi pongnam lamdam oibada natana aroiba yahip tankiba khul amani adubu center amadi state government na ngasi fawa midyang sangba watpagi mami chawna tari Hojik chathariba Tramathoi Suba Manipur Vidhan Sabha mifamgi humni chanba numita Power Minister TH Biswajina Ukhul district ki manung chanba Jingsui Sambu Mapum amadi Pusing village hariba khul ahum asida electricity mafung fana fangalle haina house ta thamkiba wafam adu yumfam yaudabani haina Ukhul district ta leiba the eastern frontier villager na akan mamongda yaningdaba phongdorakli Thawal district in Nongpok Sengmai police station gi manung chanba Pechi Chinglakta ngasi ayuk police amadi CDO Thawal gi kangbu amana frisking amadi checking tawbada yuyon bani haiba mioi ani fagat khrei faraba mioi ani adudi sarangpat mamang lekai dagi kangabam jiten sahi nimfu apokpa ke matum amadi hoikap awang lekai dagi laitonjam Joy Singh sahi kuntragani thoi apokpa El Narhari kawi hairi Manipuri amata ngairaba mahigi pukai oiriba Manipur University bu manghanaba hotnaramba hanagi VC AP Pandey bu thabak-tagi dismiss tawkhiba leibaga sigi amadi mahiroi singi mai pakpani haina veteran politician Ojoina phongdokre lengak asina ching amadi tamgi mari chesinaba honajarabasu Manipur gi manung hanjinba mafam singda leiriba MLA amadi makok thongba luchingba singna mai onsindabana mai pakpa ngamdana leiri haina Manipur People's Democratic Front ki Secretary Sapam Samungongna phongdokre Rotary International gi chahi chamaga taramanga suba mapok kumon thoronga mari leinana Rotary Club of Imphal na sinduna Right for a Clean Imphal City and Healthy Life haiba paujel puba cycle rally ama changangai da leiba Velo Bicycle and Accessories showroom gi mamangdagi lamthakre State Bank of India Officers Association na sinduna lamdama sida ahanba SBI officers singi oiba regional conference ngasi JN Manipur Dance Academy gi auditorium hall da pangthokre thoram aduda All India Bank Officer Confederation gi former General Secretary Franco State Bank of India Officers Association Norris Circle gi President Dilip Kumar Roy amadi GS Rupam Roy amasung Central Committee Association members Taranipan amadi pensioners singsu saruk yakhe Haukiba sahi singa yengluraga handak thoklagliba budget asina lamdam asigi thabak phangdaba miyamgi oinadi asa amata leite thoklagliba budget asi fajarabasu allocation tauba matamda nainaba watpa manba amadi oiri haina social researcher Sarto Tondana komna phongdokre Khangabok makhalai kai part 3 dagi laisram ichawbagi awaba punsiwari TOMTV na akhanaba pawda moina miyamda sandrokaba matung tongan ba mioi kanglup kayana ngasisu lepa leitna mateng pangnarakli ngasisu Ipaw Manipur WhatsApp group ki chahi mari mafung farakpaga iroinana ahanba oina ichawbagi imung manungda chana thaknaba polam kaya mateng oina pikre Lambi gi laibak thiba thogdok amada ising mari amadi haksangi atai saruk singda sokpadagi Janemsa layingduna leirakhiba Moirang Thana Laikai dagi masagi chahi 13 surba thoksom Rohit ngasi aikoi mioibasi amatani haina mingthonba tengwanglup amana selgi mateng pikre World Health Organization gi expert kangbuna China da novel coronavirus ki laichat na khwaidagi hena sokhallaba mafam ama oiriba Wuhan city gi Hubei province da hakthengna na chatuna yengsin kre hauzik fawbada laichat asina maram oiraga China da laikhidaba mioi masing lising aniga chamriga nimfunitoi sukre Chatliba chahi asigi February 10 dagi 32 fawba Uttarakhand gi Haridwar da leiba Nehru Stadium da pangthokiba Ek Bharat Shrestha Bharat Zone 3 National Integration Tug of War Championship ta saruk yaruba Manipur gi sanaroi amadi official sing asi Manipur Tug of War Association na harau tayamna okre